Nagagi Lamda SoO gi kem Thamba Yaroi Haiba Warep Chetsilhankhre Bunker Barricade na chingba Saba Yaroi FNCC Imphal gi tarungda Foothills Naga Coordination Committee FNCC gi mifam ama pangthokibaga loinana Naga singna namna taba mafamda SoO kem sing lehendana ba warep laukhre Hiram asigi matangda Foothills Naga Coordination Committee gi Secretary B Robin gi chairwala hai Manipur da hojik oideba phibam asigi matangda kupna khanaraba matungda Naga miyam gi yaifanabagidamak maruoiba warep ahum laure hairiba warep sing adudi Naga singna namna khundaba mafamda makhal amatagi bunker barricade khudaki oiba shelter home amade gate na chingba saba yahandaba Naga singi right amade saktam da singnagadaba mawongda infrastructure semgatlibani haibagi mingda makhal amatagi project paikhatpa yahandaba amasung Naga singna namna khundaba mafamsingda infrastructure semgatpagi mingda Naga singi right amadi saktam da singnaba thaurang amata Loukhatpa yaroi Karigumba tangai fadana semgat sagatpagi thaurang Loukhatki haiba taragadi mangjongna mari lainaba Naga furupki lusingba singdagi ayaba laugadabane Nagagi Lamda SoO gi kem amata lehendabaga loinana kuki militant group sing lehenaba mafam amata semgatpa yaroi haibana chingba warep sing yaure Foothill Naga Coordination Committee FNCC na sinduna pangthokiba yamna maruoiba mifam aduda tongan ba Naga lusingba sing intellectual sing amade tongan ba Naga lupsingi luchingba kaya na saruk yakhe Kumjali singani kulumdoi gi me thadagi hauna Manipur da tangdu leitadaba phibam ama thorogliba sigi matangda mifam aduna kupna khanakhibaga loinana Furup anigi ungkhanabana Naga miyamda piragliba saithengi matangda su khanakhe Quality yaudaba helmet Saba Amadi Yonbasing action Loukhatnaba center na state Khudingmakta Khanghankhre New Delhi da substandard oiba helmet Lising gi mathakta phagatkhre Quality yaudaba helmet Saba Amadi Yonbasing gi mathakta akanba midyang changnaba center na state pumnamakta Khanghankhre Kangkhong ani panba gari thauba miyoising khudong thiba nangandanabagi pandamda Department of Consumer Affairs amadi Bureau of Indian Standards BIS na gari macha thauriba laibak asigi miyoi pumnamak afaba makhalgi BIS na certified tawraba helmet khaktamak sizinanaba appeal tawkhe India gi tongan ba mafam hauji kangkhong ani panba gari crore kunga mathoi hena thaunari haina palladuna Department of Consumer Affairs na thadorokpa statement naman hai Motor Vehicle Act 1988 ki matungin na kangkhong ani panba gari thauba amadi tongliba miyoi pumnamak helmet upa mathau tai adubu quality yaudaba helmet upana maram oiraga gari macha tongliba miyoi sing khudong thiba nanganba yabagi phibamda leire kumjali singani kunmathoi dagi hauna miyamda phaba makhalgi helmet ubanaba thaurang Loukhatpaga loinana laibak asigi mafam pumnamakta yoliba helmet singda ISI mark yaugadabani haina khanganba leikhre chahi asigi June tha faubada BIS ki license pairaga helmet Saba company chamago humbudraga taruk laibak asida leire haiba chapchana khangba ngamkhe adum oinamak lambi mapalda ifongphongna yoliba helmet sing BIS ki certified yaudabaga loinana ISI mark yaude maduna maram oiraga gari macha thauriba sing khudong thiba mayoknaba yabagi phibamda leire haina Department of Consumer Affairs ki statement amana phongdokhe laibak ki mafam pumnamakta afaba makhalgi helmet puthokhanabagi pandamda BIS na matam gi oina factory amade market ta yoliba helmet singi phibam yangsinduna lakhe mamang sahida tongan ba mafamdagi khomgalakpa helmet chamnga changyeng tawduna yengkhibaga loinana kanglon gi wangmada BIS standard mark napsilamba helmet kaya marum phagatpa ngamkhe capital city Delhi khaktada helmet puthokpa company mapandagi quality yaudaba helmet lising aniga chamnga rom phagalaga company singadugi license kakpa laikhre lambi nakal da helmet yoliba miyoi taraga taret ki mathakta action Loukhatpaga loinana quality yaudaba helmet chamnga rom su phagatpa ngamkhe mamangda Department of Consumer Affairs na laibak asigi district collector DC amagi district magistrate DM Khudingmakta aiba cherol thaduna quality yaudaba helmet yoliba miyoi singi mathakta matik chaba action Loukhatnaba Khanghankhrebane Indo-Myanmar Borderda Khut Thoknabadagi Mizoramda Refugee Lising ani Henna Chensillakhre AR na border seal Toukhre Mizoramga lonaba Indo-Myanmar border gi Myanmar gi border town ama oiriba Khamwamida Myanmar gi military junta gi mathakta lalhauriba CDF amasung CNDF ani gi marakta akanba khut thoknarakpadagi Mizoramda nauna refugee lising ani ga chamnga marfudraga taret Chensillakhre border da hojik oiriba phibam aduna maram oiraga Assam Rifles na Mizoram border seal Toukhre khut thoknabadu da CDF amasung CNDF ki kadar punna taruk sokle border seal tawkhiba sina maram oiraga Myanmar refugee camp da leiraga Myanmar da mahi masing tamba amasung karwar gi sathokasin tawriba pumnamak pumlepkhre nauna Myanmar dagi lanjenarakpa sing adugi matangda Young Mizo Association Mizoram gi maikaidagi phongdokhibada lanjelakhiba sing adu hauji Jokha Wathagi Town Hall da changjafam pibaga loinana
मखोइगी नोंगमगी तंगाई फदबा चाना थक्नबसिंग याउना अतै पोलमसिंग पीदुना मतेंग पांगली हाइरे खुद थोकनरिबा म्यांमार गे रेजिस्टेंस ग्रुप अनि असि चाही असि फेब्रुवारी थादा मिजोराम की चीफ मिनिस्टर लालदुहोमा अमदे लोकल लीडर सिंगना विटनेस ओइरगा एडवोकेसी फॉर पीस हाइबा इनिशिएटिव असि मखादा मर्जर एग्रीमेंट अमा साइन तौनखिबने अदुबो CDF ना ख्वामवामी एरिया से इमरजेंसी लाउथोक्तुना कंट्रोल तौनबा होनरकपदगी नौना खुद थोकनबगी थौदोक असि थोखिबने नाकल अनिगी खुद थोकनबदुदा मिजोराम गे जोखावा थादा लैबा युम कया नोंमै मरुना पानबदगी लोकल गी मियोइसिंगना लाउड स्पीकर सिजनदुना नखोइना काबलकपा नोंमैना अइखोइगी युमसिंगदा पाले नोंमै कामनबा लेपलो हाइना पब्लिसिटी चतखे खुद थोकनबदुदा CNDF की कादर अने CDF की कादर मरी पुन्ना कादर तरुक सोगले अमरोम खुद थोकनबसिना मरम ओइरगा मिजोराम गी रिफ्यूजी कैम्प लैरगा म्यांमार दा अयुक नुंगथिल गी मतमदा थबक सुबा चतपा म्यांमार गे तहानदगी उसुबा अमा तियाउ तुरे लालगा इंडिया दा लाकना बहोनबदा इरैना चेंथखिबदगी हौजिक फावबा थीबा खंगद्रि हाइरे